ꯑꯣꯛ ꯑꯃ ꯂꯣꯏꯕ ꯃꯇꯝꯗ ꯁꯦꯟꯗꯣꯡꯁꯤ ꯀꯌꯥꯃꯨꯛ ꯀꯃꯥꯏꯅ ꯑꯣꯛ ꯑꯃ ꯂꯣꯏꯕ ꯃꯇꯝꯗ ꯃꯆꯥ ꯇꯔꯥ ꯀꯣꯛꯑꯦ ꯃꯆꯥ ꯇꯔꯥ ꯀꯣꯛꯑꯗꯤ ꯑꯩꯅ ꯌꯣꯟꯕ ꯃꯇꯝꯗ ꯇꯔꯨꯛ नत्रगा ते 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 सिले खलो ते सिले खंदा di maca ta kokta di pa singumta sise no khado bi jeng biyo khadeng buta nok seri ngasi je ok ki farm ang khakta lak chabani adugo ok si mato karamna kamaina loi yam phajana ju loi ga lerami ko jaga jida khoi gi yam phajana khoi gi mafam jida hai tare ni yam phajana tobirame ado ma हुजूजुक की सिगी ओक से अखोगी नोंद मसिना कया रक थाय अदुग माजी कमाइना मचिनजाक से कई नो हुजूजुक पिजरी मा आई से सिंकुका सगेंगा लोले आदिगी मनुंगा अखोगी अखोगी कुंदो हापिको लफुसु हापिको लफु भगना कुंदो हापनबा कुंदो हाय अखोई पाता दु कुंदो आदिगी मु लफु भगना लफु हापा होय अरे फंगरगना ngसाइगी चिंगु चगेंगा थोंगा पिजाबा नोंदा अनिरक अयुक्ता पुंग 9 मताकपा साजं पिजाबा नोंदिनगी पुंग 3 4 ताकपा साइदा पिजनबी तयार मु तौबा अदिगी खर थेंगरगसु निमितागसु को याय मसा कोमदाय मतमदे अइना हाइबो ngसाइगी मबुक थलनबसे मसिमा मागी गबल लेबनिना कोमदाय मतम मतिकरसिदि हप्ता अमा अनि गुबगी ममांगगी मबुगी थलनबे यात्रे मबुक से थलनद्रिजिना करी थलनद्रिजिना मचासे मचासी यावबनिना साइगी मबुक मनुंग मचा यावबनिना मबतिना खन्न चारगदी महोइद अवाबा म ओइबा अवाबा अदुगा मामा मरुओइना अखोइगी मचा पोको मतमदा अखोइ नंजल्लकाना मोइगी हेक लैयेना हाय अदु नंजंदनबा मो मतौजी अखोइना मचाजी पोनेना खंगबा नुमित मसिंग खरनी वालिंगादे मतौ करमना मागी सेनगी अदु कितन खंजगे सेनबसी मागी मचा कोमदाय मतमसिना मा चानिंग बथंग पोरोय अदिगे मो मागी कनोसी कोक मचा कोकदबडी दी पोसेको मागी हचांगसे कोकनेबा कोकनिया असाइगे सेनरनी अखोइना होय सेनर मतुंगदगी अदिगे मचा को मतंदको मचासी कोए खंगबगा अखोइ मचा तोंगानको सत्सल लौथो मागी नावरोम हाइदारेको मधु मु सेटोकुना खाजोकुना खक्तोगा तोंगाना अखोइगी nga box सिदा हप्तलगा अमुक थमनी थमीसि चुमना थमनते ब्लब थालगा अबदले ब्लब अंगांबसे सि थालगा मसाइ सागतना बगिदमक्ता बॉक्सदा हप्तलगा थमनी अदगी दमु मसासि कोकलो मतुंगा होय नाउफम ताकपसे अमुक ngaireni मपी माक मसासि अमत थमोय हबा नाउफमसि ताबल लोरगदी मसा सिंची अमुममता तुम स्टेप 9 को अमुम सुम थाजन बिबा थाजलगा कनो ओयगदबा मखोम जे पिथकनबगी कनो खंगबदो मोक्से म लोइगेन हाइबो इतारगदी खोइगी मचा जिलपा क्या मुझे चांग बिपीरी खुजिक्से मचा से अखोन थाबसी लिसिंग तरुक तेगना तरेत चंगा बुवा तरेत नखाय लाबदना ममन खर हेनब्रा अमदना खरम अदुगिदि पिबनिनो को ममन जे एरहनदे सब माने बिजा दम थाय अदुगा खतन चौदम खर छिनबा तंग मयामदगी चौदम खर छिल मखर पिथौइदनको मान ममन से राइट खितंग ओक खरा लोइबिजिदा ओक अनि मुग लोइरेन खलजी ओक अनि मुग लोइबजिदा माजी सेंदोंगी मतौ करमना कमाइना तयांगि सांगि तोंबा अदुम चौराकवा म हाइ तारे माम सिर किदंग हाइबि याम नुवाजिदा ओक अमा लोइबु मतमनको था तरुक मुफागदी तरे मुफागदी असै माजे हतम हाइबि चांगसे से लानेबा लागु मसा कापा याबगी चांग तै निपान जौसंगदी मसा कापा याबि चांगसे जौर अनि हेबा अदियो अगदी मसा कापा थांग तौर अनि था तरा मुको लेखगदी साइगे मसा सिनम पोने हेबा नमने पोनी नमने पो अदिगी मतंग सिदिन वारिसे
ꯑꯩꯈꯣꯏꯗ 시기 아와바 마tamduna karam mawongduna mawonda awabu thenagadu ꯑꯋꯥꯕꯁꯤ chechengadaba haita ꯌꯥꯝ ꯆꯦꯛꯁꯤꯟꯒꯗꯕꯁꯦ ꯃꯆꯥꯁꯤ ꯀꯣꯝꯗꯒꯤ ꯃꯇꯝ ꯊꯥꯃꯨꯛꯀꯤ ꯊꯥꯃꯨꯛꯁꯦ ꯃꯁꯤ ꯃꯆꯥꯁꯤ ꯑꯣꯏꯗꯣꯔꯦ ꯄꯣꯛꯀꯗꯧꯔꯦ ꯍꯥꯏꯕꯒꯤ ꯊꯥꯃꯨꯛ ꯐꯥꯗ꯭ꯔꯒꯁꯨ ꯀꯣ ꯑꯩꯈꯣꯏꯅ ꯆꯥꯎꯁꯦꯟ ꯁꯨꯝ ꯁꯦꯟꯅꯕꯤꯕ ꯉꯁꯥꯏꯒꯤ ꯃꯆꯥ ꯀꯩꯅꯣꯁꯦ ꯃꯕꯨꯛꯁꯦ ꯊꯟꯅ ꯄꯤꯖꯕ ꯌꯥꯗꯦ ꯍꯥꯏꯁꯦ ꯁꯥꯒꯤ ꯃꯇꯥꯡꯁꯦ ꯑꯃꯨꯛ ꯑꯣꯏꯔꯛꯏꯅꯦꯕ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯃꯆꯥꯗꯨ ꯃꯕꯨꯛ ꯌꯥꯎꯔꯤ ꯃꯆꯥꯁꯤ ꯃꯤꯑꯣꯏ ꯁꯨꯅ ꯆꯥꯎꯊꯣꯛꯑꯕꯅꯤꯅ ꯉꯁꯥꯏꯒꯤ ꯃꯆꯤꯟꯖꯥꯛ ꯆꯥꯁꯟꯕꯗꯨꯒ ꯀꯩꯅꯣ ꯑꯣꯏꯕ ꯃꯆꯥꯁꯤꯡꯁꯤ ꯃꯕꯨꯛ ꯊꯟ ꯊꯟ ꯆꯥꯁꯤꯟ ꯇꯥꯔꯒꯗꯤ ꯃꯆꯥꯁꯤꯡ ꯁꯤꯕꯁꯨ ꯌꯥꯎꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒ ꯃꯥꯃꯅꯁꯨ ꯑꯗꯨꯁꯨ ꯌꯥꯝ ꯐꯖꯅ ꯍꯥꯏꯕꯤꯔꯤ ꯑꯗꯨꯒ ꯁꯦꯟꯗꯣꯡꯁꯦ ꯃꯥꯝ ꯑꯩꯈꯣꯏꯒꯤ ꯑꯣꯛꯁꯦ ꯑꯩꯅ ꯉꯁꯥꯏꯁꯨ ꯍꯪꯖꯈꯤꯗꯣ ꯑꯣꯛ ꯑꯅꯤꯃꯨꯛꯀꯤ ꯆꯥꯡ ꯂꯣꯏꯔꯛꯄꯁꯤꯗꯅꯦ ꯋꯥꯔꯤꯕꯨ ꯆꯥꯎꯔꯥꯛꯄ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯟꯗꯣꯡꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕꯤ ꯁꯦꯟꯗꯣꯡꯁꯤ ꯃꯄꯤꯒꯤꯗꯃꯛꯇ ꯑꯣꯏꯅꯗꯤ ꯁꯦꯟꯗꯣꯡꯁꯤ ꯌꯥꯎꯔꯣꯏ ꯍꯥꯏꯕ ꯃꯆꯥꯁꯤꯗꯅꯦꯕ ꯑꯩꯈꯣꯏꯅ ꯁꯦꯟꯗꯣꯡ ꯂꯧꯒꯗꯣꯏꯁꯦ ꯃꯆꯥꯁꯤꯗꯅꯦꯕ ꯑꯗꯨꯅ ꯃꯆꯥꯁꯤ ꯁꯤꯍꯟꯕ ꯌꯥꯗꯦ ꯁꯤꯍꯟꯕ ꯌꯥꯗꯦꯕ ꯈꯜꯂꯤ ꯃꯄꯤꯁꯤꯃ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯆꯥ ꯀꯣꯛꯍꯜꯂꯦꯕ ꯃꯆꯥ ꯇꯔꯥ ꯀꯣꯛꯑꯦꯕ ꯃꯆꯥ ꯇꯔꯥ ꯀꯣꯛ ꯇꯥꯔꯒꯗꯤ ꯃꯄꯤꯁꯤ ꯁꯣꯏꯍꯟꯉꯍꯟꯗꯅ ꯃꯆꯥꯁꯤꯡ ꯁꯣꯏꯍꯟꯉꯍꯟ ꯇꯥꯔꯒꯗꯤ ꯇꯔꯥ ꯀꯣꯛꯏꯁꯤ ꯁꯦꯟꯗꯣꯡꯅꯦꯕ ꯃꯥꯃ ꯑꯗꯨꯒ ꯇꯉꯥꯏꯃꯨꯛ ꯐꯗꯅ ꯍꯧꯖꯤꯛꯀꯤ ꯁꯦꯟꯗꯣꯡꯗꯨ ꯃꯥꯃ ꯑꯃꯨꯛꯇꯪꯒ ꯍꯥꯏꯕꯤꯔꯝꯃꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯗꯤ ꯑꯃ ꯂꯣꯏꯕ ꯃꯇꯝꯗ ꯃꯆꯥ ꯇꯔꯥ ꯀꯣꯛꯑꯦ ꯃꯆꯥ ꯇꯔꯥ ꯀꯣꯛꯑꯗꯤ ꯑꯩꯅ ꯌꯣꯟꯕ ꯃꯇꯝꯗ ꯇꯔꯨꯛ ꯅꯠꯇ꯭ꯔꯒ ꯇꯔꯦꯠ ꯁꯤꯜꯂꯦ ꯈꯜꯂꯣ ꯇꯔꯦꯠ ꯁꯤꯜꯂꯦ ꯈꯟ ꯇꯥꯔꯗꯤ ꯃꯆꯥ ꯇꯔꯥ ꯀꯣꯛ ꯇꯥꯔꯒꯗꯤ ꯂꯨꯄꯥ 50 ꯁꯤ ꯁꯦꯟꯗꯣꯡ ꯑꯣꯏꯔꯛꯀꯗꯧꯕꯅꯤ ꯁꯦꯟꯗꯣꯡꯅꯦꯕ ꯁꯤ ꯊꯥ ꯀꯌా ꯍꯥꯏꯕꯅꯣ ꯆꯍꯤ ꯀꯌꯥ ꯍꯥꯏꯕꯅꯣ ꯃꯥꯃꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯃꯆꯥ ꯄꯣꯛꯄꯁꯦ ꯊꯥ ꯀꯌꯥꯃꯨꯛ ꯀꯃꯥꯏꯅ ꯆꯪꯒꯗꯒꯦ ꯑꯗꯨꯒ ꯆꯍꯤ ꯀꯌꯥꯃꯨꯛꯀꯤ ꯆꯍꯤ ꯐꯥꯗꯦ ꯆꯍꯤ ꯐꯥꯗꯕꯤꯗꯅꯦꯕ ꯆꯍꯤ ꯐꯥꯗꯦ ꯑꯩꯈꯣꯏ ꯄꯤꯖꯕꯒꯤ ꯄꯤꯊꯛꯄꯤꯒꯤ ꯀꯩꯅꯣꯒꯤ ꯃꯈꯥ ꯄꯣꯜꯂꯦꯀꯣ ꯁꯤ ꯊꯥ ꯍꯣꯏꯅꯦ ꯊꯥ 9-10 ꯍꯥꯏꯔꯛꯎꯀꯣ 9 ꯑꯗꯥꯏꯗꯒꯤ ꯃꯣꯏꯁꯤ ꯏꯔꯥꯡ ꯂꯥꯛꯄ ꯍꯧꯕꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅꯅꯦ ꯑꯩꯈꯣꯏꯒꯤ ꯑꯣꯛ ꯂꯣꯏꯖꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯔꯩꯆꯥ ꯑꯃꯅ ꯆꯦꯛꯁꯤꯟꯒꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯣꯛꯁꯤ ꯂꯣꯏꯕ ꯃꯇꯝꯗ ꯑꯣꯛꯁꯤ ꯅꯥꯀꯟ ꯈꯔꯗꯗꯤ ꯃꯔꯛ ꯑꯃꯁꯨ ꯑꯩꯈꯣꯏ ꯅꯥꯗꯅ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯔꯒꯩꯁꯤ ꯌꯥꯝ ꯋꯥꯅꯈꯤꯕꯒꯤ ꯃꯔꯛ ꯑꯃꯈꯛ ꯊꯦꯡꯅꯖꯈꯤꯕꯀꯣ ꯌꯥꯝ ꯊꯃꯣꯏ ꯌꯥꯝ ꯁꯣꯛꯄ ꯃꯐꯝꯅꯦꯅ ꯇꯥꯟꯖꯥꯅꯦꯅ ꯍꯥꯏꯖꯒꯦ ꯑꯃꯨꯛꯅꯁꯨ ꯑꯗꯨꯒꯤ ꯂꯥꯏꯅꯥꯗꯨ ꯂꯥꯛꯇꯕ ꯑꯣꯏꯖꯅꯣꯅ ꯑꯩ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯐꯥꯔꯃꯔ ꯈꯨꯗꯤꯡꯃꯛꯇꯁꯨ ꯑꯣꯛꯀꯤ ꯐꯥꯔꯃꯔ ꯈꯨꯗꯤꯡꯃꯛꯇꯁꯨ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯐꯕ ꯍꯦꯟꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯣꯠꯊꯣꯛ ꯂꯩꯕ ꯑꯣꯏꯖꯅꯣꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯁꯨꯃꯥꯏꯅ ꯋꯤꯁ ꯇꯧꯖꯒꯦ ꯑꯗꯨꯒ ꯃꯥꯃ ꯑꯩꯈꯣꯏꯅ ꯑꯣꯛꯁꯦ ꯑꯩꯈꯣꯏꯅ ꯅꯥꯔꯛꯇꯅꯕ ꯍꯥꯏꯇꯥꯔꯦ ꯅꯥꯔꯛꯇꯅꯕꯁꯦ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯂꯩꯒꯗ꯭ꯔꯥ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯄꯤ ꯅꯨꯃꯤꯠ ꯁꯣꯡꯍꯟꯗ꯭ꯔꯦꯀꯣ ꯃꯤꯒꯤꯗꯤ ꯁꯣꯡꯍꯟꯕꯁꯨ ꯑꯩꯒꯤꯗꯤ ꯁꯣꯡꯍꯟꯗ꯭ꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯁꯤꯗꯩꯁꯤꯗ ꯃꯀꯣꯟꯁꯤ ꯑꯃꯣꯠ ꯑꯀꯥꯏ ꯃꯊꯤ ꯃꯌꯨꯡꯁꯦ ꯉꯁꯤ ꯍꯧꯖꯤꯛ ꯇꯥꯗ꯭ꯔꯦ ꯌꯥꯝ ꯅꯥꯟꯅ ꯊꯝꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯁꯤ ꯂꯩꯔꯦ ꯉꯁꯥꯏ ꯃꯊꯤ ꯑꯩ ꯇꯣꯂꯨ ꯄꯥꯜꯂꯒ ꯑꯁꯤ ꯄꯥꯏꯞꯁꯦ ꯃꯊꯤ ꯁꯦꯡꯅꯕꯩꯅꯤ ꯃꯊꯤꯁꯦ ꯑꯁꯣꯝꯗ ꯑꯃꯨꯛ ꯉꯥꯀꯣꯝꯂꯣꯝꯗ ꯑꯃꯨꯛ ꯁꯤ ꯄꯥꯏꯞ ꯂꯩꯔꯤꯁꯦ ꯄꯥꯏꯞꯁꯤꯗ ꯏꯁꯤꯡꯁꯤꯒ ꯂꯣꯏꯅꯅ ꯆꯠꯍꯟꯈꯤꯕ ꯑꯁꯣꯝꯗ ꯉꯥꯅ ꯑꯃꯨꯛ ꯆꯥꯈꯤꯕ ꯑꯗꯒꯤ ꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯥꯟꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯂꯩꯀꯥꯏꯗꯒꯤ ꯈꯣꯝꯕꯗ ꯌꯥꯎꯏ ꯀꯣ ꯈꯣꯝꯕ ꯌꯥꯎꯔꯤꯁꯤ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯔꯗꯤ ꯎꯁꯣꯞꯀꯤ ꯃꯦꯂꯥꯒꯤꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯀꯣꯝꯗꯥꯏ ꯃꯇꯝꯁꯤꯗ ꯀꯣꯝꯗꯥꯏ ꯊꯥꯃꯨꯛ ꯂꯩꯔꯤ ꯃꯆꯥ ꯀꯣꯛꯑꯅꯤ ꯃꯆꯥꯁꯤ ꯀꯥꯞꯈ꯭ꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯊꯥ 1-2 ꯋꯥꯠꯂꯤꯀꯥꯟꯗꯀꯣ ꯎꯁꯣꯞ ꯃꯦꯂꯥꯒꯤ ꯁꯒꯣꯜꯂꯥꯏ ꯇꯣꯡꯕ ꯏꯟꯁꯥꯡꯁꯦ ꯁꯤ ꯄꯤꯖꯗ꯭ꯔꯦꯕ ꯑꯩꯈꯣꯏꯅ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯁꯤꯗ ꯇꯧꯔꯤꯕꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯄꯤꯖꯔꯝꯃꯤ ꯑꯩꯈꯣꯏꯁꯨ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯀꯥꯏꯒꯤ ꯈꯔ ꯉꯥꯅꯨ ꯌꯦꯟ ꯂꯣꯏꯅꯕꯀꯣ ꯇꯧꯕ ꯑꯗꯨꯝ ꯃꯁꯥ ꯃꯁꯥꯒꯤ ꯀꯩꯅꯣ ꯇꯧꯅꯕ ꯑꯩꯈꯣꯏ ꯈꯣꯝꯗ꯭ꯔꯦ ꯍꯥꯏꯕ ꯐꯦꯁ ꯇꯨ ꯐꯦꯁ ꯐ꯭ꯔꯦꯁꯁꯤ ꯃꯥ ꯀꯔꯤꯃꯛꯅꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯤꯖꯔꯤꯁꯦ ꯍꯥꯏꯗꯤ ꯉꯁꯥꯏꯗꯤ ꯍꯥꯏꯕꯤꯈ꯭ꯔꯦ ꯂꯐꯨꯒ ꯑꯗꯒꯤꯗꯤ ꯂꯐꯨ ꯁꯣꯏꯕ ꯌꯥꯎꯏ ꯑꯗꯒꯤ ꯏꯁꯤꯡ ꯀꯨꯟꯗꯣ ꯁꯣꯏꯖꯟꯕ ꯌꯥꯎꯏ ꯀꯕꯣ ꯅꯥꯄꯤ ꯁꯤ ꯍꯦꯛꯎꯔꯒ ꯑꯗꯨ ꯍꯤꯡꯅ ꯐꯦꯁ ꯇꯨ ꯐꯦꯁ ꯄꯤꯖꯕꯗꯤ ꯅꯠꯇꯦ ꯄꯤꯖꯕ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯊꯣꯡꯗꯣꯛꯑꯀꯥꯟꯗ ꯑꯁꯥꯕ ꯑꯁꯤ ꯐꯣꯡ ꯐꯣꯡ ꯆꯥꯕ ꯉꯝꯗꯦꯕꯀꯣ ꯆꯥꯕ ꯉꯝꯗꯕꯅꯤꯅ ꯁꯤꯗꯁꯨ ꯂꯩꯔꯤꯁꯤꯅꯤꯁꯦ
ꯁꯤ ꯊꯣꯡꯅꯕꯒꯤ ꯊꯣꯡꯅꯕꯒꯤ ꯁꯦꯝ ꯁꯥꯔꯕꯅꯦ ꯁꯣꯝꯗ ꯂꯩꯈ꯭ꯔꯦ ꯁꯤ ꯍꯧꯖꯤꯛ ꯊꯣꯡꯅꯕꯒꯤ ꯁꯦꯝ ꯁꯥꯔꯤꯅꯤ ꯁꯤ ꯖꯨꯄꯪ ꯑꯣꯏꯗꯣꯏꯔ ꯃꯥꯃ ꯅꯠꯇꯦ ꯆꯦꯡꯀꯨꯞꯀ ꯆꯒꯦꯝꯒꯅꯤ ꯆꯤꯡꯀꯨꯞꯀ ꯆꯒꯦꯝꯒꯅꯦꯕ ꯑꯩꯈꯣꯏꯗꯤ ꯆꯤꯡꯀꯨꯞꯀ ꯆꯦꯡꯀꯨꯞꯀ ꯆꯒꯦꯝꯒꯁꯦ ꯁꯤ ꯊꯣꯡꯈ꯭ꯔꯕꯅꯤꯁꯦ ꯁꯤ ꯏꯪꯍꯜꯂ ꯊꯝꯃꯕꯅꯤ ꯆꯥꯅꯕꯩꯗꯣ ꯏꯪꯍꯟꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯃꯣꯏꯗ ꯑꯁꯥꯕ ꯌꯥꯗꯦ ꯌꯥꯗꯦ ꯏꯪꯍꯜꯂꯒ ꯃꯣꯏꯁꯦ ꯄꯤꯖꯅꯕꯒꯤꯗꯃꯛꯇꯀꯣ ꯂꯣꯛꯑꯒ ꯊꯝꯈ꯭ꯔꯕꯅꯦꯕ ꯂꯣꯏꯅꯤꯡꯗꯨꯅ ꯂꯩꯔꯤꯕ ꯏꯔꯩꯆꯥꯁꯤꯡꯗꯨꯗꯤ ꯃꯥꯃ ꯑꯣꯛꯁꯦ ꯂꯝ ꯂꯩꯕ ꯑꯣꯏꯇꯥꯔꯗꯤ ꯂꯣꯏꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯤ ꯂꯩꯕ꯭ꯔꯥ ꯃꯥꯃ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯁꯨ ꯈꯤꯇꯪ ꯈꯪꯖꯒꯦ ꯃꯁꯤ ꯑꯩꯒꯤ ꯃꯣꯠ ꯍꯥꯏꯇꯥꯔꯦꯀꯣ ꯂꯝ ꯖꯒꯥ ꯂꯩꯔꯕ ꯂꯝ ꯖꯒꯥꯗꯣ ꯑꯔꯦꯝ ꯂꯝꯃꯥꯡ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯃꯒꯨꯝꯕ ꯑꯅꯤꯒꯨꯝꯕꯀꯣ ꯍꯥꯟꯅ ꯑꯍꯥꯟꯕ ꯍꯧꯕꯒꯤ ꯍꯥꯟꯅ ꯇꯦꯁ ꯇꯧꯕꯤꯔꯣ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯥꯏꯗꯨ ꯄꯥꯛꯑꯒꯗꯤ ꯃꯊꯪ ꯀꯩꯅꯣ ꯑꯣꯏꯔꯛꯄ ꯃꯇꯝꯗꯗꯤ ꯅꯦꯛꯁ ꯍꯥꯏꯇꯥꯔꯦꯀꯣ ꯃꯊꯪꯒꯤꯗꯨꯗ ꯈꯔ ꯆꯥꯎꯊꯣꯛꯅꯕ ꯃꯀꯣꯟꯁꯤꯡꯗꯨ ꯆꯥꯎꯊꯣꯛꯇꯅꯀꯣ ꯈꯣꯠꯇꯣꯛꯇꯅ ꯑꯣꯛꯁꯤꯡꯁꯤ ꯄꯤꯛꯏꯀꯥꯟꯗꯗꯤ ꯃꯆꯥ ꯑꯣꯏꯕ ꯍꯥꯇꯝ ꯐꯕꯥꯠꯇꯦꯕ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯋꯥꯏꯗꯤ ꯃꯣꯏ ꯇꯔꯦꯠ ꯇꯔꯥꯃꯨꯛ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ ꯌꯥꯏ ꯍꯥꯏꯕ ꯑꯍꯥꯟꯕꯒꯤꯗꯤ ꯀꯩꯅꯣꯗꯣ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯑꯃꯈꯛꯇꯪꯗꯒꯤ ꯍꯧꯕ ꯑꯗꯨꯃꯛ ꯌꯥꯏꯅ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯥꯃꯅ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕ ꯁꯦꯟꯗꯣꯡꯗꯣ ꯑꯣꯛ ꯃꯄꯤ ꯑꯃꯅ ꯂꯨꯄꯥ 50-60 ꯌꯥꯝ ലാꯏꯅ ꯆꯍꯤ ꯑꯃꯗ ꯑꯗꯨꯃꯛ ꯇꯥꯟꯕ ꯉꯝꯃꯤꯅ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯦ ꯌꯦꯡꯕꯤꯔꯤꯕ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯃꯔꯛꯇ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯟꯖꯟꯈꯤꯕ ꯁꯣꯏꯈꯤꯕ ꯌꯥꯎꯔꯒꯁꯨ ꯏꯔꯩꯆꯥ ꯑꯃꯅꯤ ꯈꯟꯅ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯍꯦꯟꯅ ꯃꯥꯃꯁꯨ ꯍꯦꯟꯅ ꯑꯣꯛꯀꯤ ꯐꯥꯔꯝꯁꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯐꯕ ꯑꯣꯏꯕꯤꯌꯣꯅ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯍꯥꯏꯖꯔꯤ ꯃꯥꯃꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ